Hojik Peter na Magic Box amadi Dr. Strange ki Magic Ring adu MJ amadi net ta sinarami loinana fajana ningthi jana thamjilu hairam laga makoi sing adu puduna happy gi mayumda lakami. Peter na makoi bu happy gi mayumda purakpagi maramdi Iron Man na sizinaramba yamna advance oiba technology ama happy gi mayumda lay. Hairiba technology asigi matengdagi makoi singbu normal mi ama oihanba Peter na pamli. Karigumba makoi sing asi normal mi ama oiraba tungda makoi gi universe ta hallabasu makoi gi universe ki Spider-Man na makoi bu hatloi haina Peter na thajarami. Hojik Peter na Iron Man ki technology sizinaduna Octa Octavius ki ngaksam da yauba amuk hanna lokthokpa yakhidaba chip adu lokthoklami. Chip asi loktokpadagi Octa Octavius normal mi ama oirami amadi mahak yamna haraurami loinana tungda phattaba thabak amatta tauge haina khalamdi. Ani subada Electro gi thabakta Peter na gadget ama haptuna mahak ki hakchang da yauriba electric sing adu lokthokna hotnarami. Karigumba electric asi loktoklabadi Electro si normal mi ama oirakani haiba Peter na thajarami. Adubu matang asida Norman Osborn magi phattaba personality Green Goblin da onthoklami. Mahakna atai singda hairami aikoida lairiba sakti asi shrap nate aikoina matik chabadagi phangbani. Aikoina aikoigi sakti asi sizinaduna mafam asida haibadi anouba universe asida isor amagumna hingba yai. Matang asida Octa Octavius di Green Goblin na haiba si yaramdi. Adubu Electro, Sandman amadi Lizard na Green Goblin gi michang changduna Peter da onsilami. Green Goblin nattana atay singadu mafam adu thadokduna chenkirami. Makoina normal oiba mi ama oiba adu pamlamdi. Adubu mafam asida Peter amadi Green Goblin makoi anigi marakta yamna sauba fight ama tawrami. Fight asi yengbada yamna phajai Green Goblin na Peter bu yamna laina building thugaiduna phurami. Aroibada Green Goblin na bomb ama spider tamna langsillamlaga magi jet tongduna mafam adudagi chenkirami. Bomb adu pokhaibadagi mafam aduda Peter gi auntie Mary sikhirami. Mahaki auntie sibadagi Peter thamoi kaiki amadi mathwai yamna nungaitana kapki. Jaga amada laktuna nong marakta Peter kaptuna J. Jonah Jameson na news ta spider leiba mafam asida mihat mipun tauba amadi thawdok wathok yamna thoki. Mahangna city asida atoi akai mayam ama thokhanduna chamjaraba praja aikoibu wahalli haiba tarami. Amaromda Peter nasu mahaki auntie siba asi mahaki maramdagi sibani haina thajarami. Nakal amaromda Ned amadi MJ na Peter asi kadaida chatkrabajano haina khalami. Maramdi hojik thokliba thawdoksing adu MJ amadi Ned na TV da lakpa news tagi loina khanglami. Matam aduda Ned ki manakta Dr. Strange ki Magic Ring adu lairami. Mahangna ring adu gi matengna Peter bu thiba pamlami. Adubu mahangna spell adu hek sizinaba matamda ihan hana The Amazing Spider-Man gi Andrew Garfield Spider-Man dress setuna spell manungdagi makoi gi manakta laklami. Andrew Garfield ubada MJ amadi Ned masi aikoi gi spider natte haiduna amukka hanna spell adu tawrami. Adubu handaki spell asida aikoina Spider-Man gi Dobby Marget pu spell manungdagi thoklakpa urami. Hojik viewer mayamda karigumba khara haijage. Spider-Man No Way Home gi movie asida hojik punna spider ahum sure. Maram maduna Tobey Maguire na Spider 1, Andrew Garfield na Spider 2, aduga Tom Holland na Spider 3 haina maming thonjarage. Natrabadi makha taba explanation tawrakpa matamda Dr. Strange kumna aiju confuse salakpa yai. Loina na viewer mayam su confuse salakpa yai. Pare film asigi makha tarakpada Spider 1 amadi Spider 2 makoi animaksu karigumba samin khara phangbadagi mafam asida lakpani haina Ned amadi MJ da phongdoklami. Adubu Spider 3 asi hojik kadaida lei haiba kanamatana khanglamde. Matam aduda Spider 1 na karigumba thawai nungaitaba amadi pungning nungsiraklabadi karigumba specific oiba mafam amada aikoi mioiba asi leigali. Matam aduda Spider 2 nasu aigisu adugumba specific oiba mafam ama lei hairami. Tanja aduda MJ na adu oiragadi hojik Spider 3 asi kadaida leibage haiba ai khangi hairamlaga mafam adudagi makoi punna chatkirami. Hojik mathwai nungaitana leiba Spider 3 adu MJ amadi Ned laktuna nungsina konsinbirami. MJ na Spider 3 da mafam asida nangbu mi kharana unaba pami hairami.
Spider 3 na onthoktuna yengba matamda Spider 1 amadi Spider 2 bu urami. Mafam masida Spider 1 amadi Spider 2 na Spider 3 ge awaba saruk yaba amadi mateng pangge haina lakpani. Adubu Spider 3 na hairami nakoi ani na aigi awaba si khangba ngamloi. Aigi auntie aigi maramdagi sikhibani. Mahakna thokliba thokdoksing asiga mari leinakibasu natte. Haujik aina makoibu lemna tharoi hairamlaga MJ na paiba magic box adu lauge tawrami. Matam maduda Spider 1 na Spider 3 da aikoi mafam asida nangi mateng pangba lakpani hairami. Spider 3 na paukum piraduna haujik thokliba thodok asi nakoi yaudраbasu ai khaktana thengnaba ngamgani. Makoi sing adu nakoi gi universe tagi lakpani. Nakoi na makoi bu hatpa natraga hinghanba nakoi gi khutta lei. Mafam asi nakoi gi mafam natte. Nakoi gi mafam da hannaba taw aina soibadagi nakoi bu mafam asida kaubani hairami. Matam maduda Spider 1 na hairami noma Uncle Ben aigi maramdagi sikhi. Numidang ama Uncle Ben bu nongmaina kaptu na hatki. Aina mihatpa adu koithi thiki. Loinana aroibada mihatpa adu aina phangki. Amadi aina pamjaba adu mihatpa adu dagi phangki. Adubu ai normal oinaba hotnabada amadi amamba lambi adu dagi thoklaknaba hotnabada matam kaya sangki. Tanjadu da Spider 2 na mathwai nungaitana amadi kaptuna hairami. Nangi auntie sikhiba adugumna nongma aigi girlfriend sikhi. Mahak aigi maramdagi sikhi. Aina thokdok adugi damak isana isabu ngakpiba ngamkhide. Spider ni migi mateng panggadabani haina aina lepa leitana migi mateng pangki. Adubu nongma aigi thamoida minungsi haiba si leirakhide. Aisu awaba lambi adudagi yamna wana thoklakki. Maram aduna aikoina thokliba thodok adu nangonda thokhanba pamde hairami. Matam maduda Spider 3 na ai Green Goblin bu ikut mangna hatpa pami hairami. Haibadi haujik makoi ahum tim amagumna thabak tauba haiba asida yanaki. Haujik makoi na plan ama taurami. Makoi sing adubu normal oiba mi amada honthok hansi hairami. Masigi damak darkar oiba technology amadi hidak sarami. Makoi ki plan asi yamna simple oirami. Doctor Strange ki magic box asigi matengna makoi na Osborn, Sandman, Octa Octavius, Electro amadi Lizard pu mafam amada kauduna makoi bu normal mi ama oihannaba hana layengani. Makha tarakpada makoi na normal oiraba tungda makoi bu makoi gi universe ta amuk halangadabani. Haujik Spider 3 na reporter J. Jonah Jameson da phone tawraktuna masamaku TV da live telecast tawhalami. Spider 3 na hairami thokliba thodok adu aigi maramdagi thokkiba ngaktani. Aina makoi gi mateng pangge haina khankibani. Hat kadauba oiragadi yamna laina makoi bu hatpa ngamni hairamlaga magic box adubu ulammi. J. Jonah Jameson na haujik nang kadaida leibage haina Spider 3 da hanglami. Spider 3 na Statue of Liberty bu ulammi. Matang asida Spider 3 na makoi bu magic box asigi matengdagi mafam asida kaubani. Haibadi Osborn, Sandman, Electro, Lizard amadi Octa Octavius singasi power yamna pairabasu makoibu magic box asina yamna laina maithiba piba ngamgani haibasi makoisu khanglammi. Ngaihak leiraga Electro, Sandman, Lizard amadi Octa Octavius mafam aduda laklami. Electro na Spider 3 gi mathakta attack tawba horami. Mahakna hairami magic box adu aikoida piraktrabadi nangbu mafam asida hatkani hairami. Spider 1 amadi Spider 2 su magi universe ki villain singa khut thokna rami. Adubu yamna laina makoina villain singa adu maithiba piba ngamlamde. Aroibada Spider 1, Spider 2 amadi Spider 3 na coordination tawduna Sandman bu magi asengba saktam da onthoklami. Lizard su serum kapsinduna normal human being amada onthoklami. Aroibada Electro bu maithiba pige tawba matamda awaba khara mayoknarami. Adubu Octa Octavius na Spider singi mateng pangduna Electro gi haksang da yawba electric energy singadu loktoklami. Tanja aduda Doctor Strange su net na mafam adudagi chennabagidamak semkiba spell amagi manungdagi mafam aduda yawraklami. Mahakna makoi sing adubu magi universe ta halankige tawba matamda net na Doctor Strange bu thingduna haujik Spider 3 na tawge khanba thabak adu mai pakadawre ngaihakta ngaibiyu hairami. Tanja aduda khanghaudana Green Goblin magi jet tongduna mafam aduda laklami. Loinana magi jet ta yawba bomb mayam ama makoi sing leiba mafam aduda langsilami. Bomb khara amana Statue of Liberty gi
अकोइबदा तारमी अदुगा बोम अमना डॉक्टर स्ट्रेंज की मैजिक बॉक्स अदुगी मनुंगदा तासिनकी हौजिक चप मानबा मतमदा बोम मदु पोखाइरमी स्टैच्यू ऑफ लिबर्टी की मनाक्ता बोम मदु पोखाइरकपा मरमना एमजे अवांगबा मफम अदुदगी मखा तमना तारमी मसी उबदा स्पाइडर 3 ने एमजे बु कनगे हाइने एमजे तमना चोंथरकलमी अदुबु ग्रीन गॉब्लिन की जेट अदुना महाकपु चेंदुना मफम अदुदगी पुखिरमी हाइबदी एमजे की मनाक यौनब चटपा ngamखिदे तंजा अदुदा स्पाइडर 2 ने एमजे यौना चोंथरकलमी अमदी एमजे बु कनबिरमी अखोइना द अमेजिंग स्पाइडरमैन द स्पाइडर 2 ना महाकी गर्लफ्रेंड दी कनबा ngamखिदे अदुबु अनौबा यूनिवर्स असिददी महाकना एमजे बु कनबा ngamखि थौदोक असिना ngasi फावबा मसाबु मराल सीदुना लैबा स्पाइडर 2 की पुंसीदा अहोंबा अमदी सोइदना पुरकपा याय अमरोमदा डॉक्टर स्ट्रेंज की मैजिक बॉक्स अदुबु गोब्लिन की बोम अदुना मरम ओइदुना पोखाइरमी बोमना पोखाइबदगी हौजिक अतिया मथक्ता लेक्रक चटपगुम अखोइना उबा फंगली डॉक्टर स्ट्रेंज ना बोम पोखाइबदगी थोगलिबा स्पेल अदु यामना वाना कंट्रोल तौनबा होनरमी अमरोमदा स्पाइडर 3 ना गोब्लिन की जेट ता यावबा बोम अमा लौथोक्तुना मागी जेट अदुदा हापसिलमी मसीना मरम ओइदुना गोब्लिन की जेट अदु पोखाइरमी हौजिक गोब्लिन अमदी स्पाइडर 3 लेमाई थक्ता तारकलमी लोइनना मखोई अनी की मरक्ता यामना कनबा फाइट अमा तौरमी स्पाइडर 3 की आंटी असी गोब्लिन ना हातखिबा मरमना महाकना गोब्लिन बु यामना थीना फुरमी स्पाइडर 3 की साउबा असी लापना लेप्तुना लैबा स्पाइडर 1 अमदी स्पाइडर 2 ना उरमी अरोइबदा स्पाइडर 3 ना गोब्लिन की जेट अदु थांगतुना गोब्लिन दा थिंदुना हात के तौबा मतमदा स्पाइडर 1 संगलक्तुना स्पाइडर 3 दा गोब्लिन बु हातनबा थिंगलमी मतम मदुदा गोब्लिन ना मागी मखुत्ता यावबा थांग अदुना तुंगदगी स्पाइडर 1 की नंगनदा थिलमी मसी उबदा स्पाइडर 3 यामना साउरमी तंजा अदुदा लापना लेप्तुना लैबा स्पाइडर 2 ना करीगुंबा सिरम अमा स्पाइडर 3 तमना लंगसिलक्लमी हाइरिबा सिरम असी स्पाइडर 3 ना ओक्तुना अमदी गोब्लिन की ngaksamda थिनबिरमी सिरम असिना मरम ओइदुना गोब्लिन हानगी फिबम हाइबदी नॉर्मल ओइरक्लमी अमरोमदा डॉक्टर स्ट्रेंज ना स्पेल अदु कंट्रोल तौनबा होनरमी अदुबु कंट्रोल तौबा ngamlamde मतम मदुदा स्पाइडर 3 लाक्तुना थोकलिबा थौदोक असी करिनो हाइना डॉक्टर स्ट्रेंज ता हंगलमी डॉक्टर स्ट्रेंज ना हाइरमी हौजिक मैजिक बॉक्स अदु काइबदगी मल्टीवर्स ता लैबा स्पाइडरमैन खंगबा मी खुदिंगमक यूनिवर्स असिदा लाक्नबा होनरी अमदी आइना मंत्र असिबु कंट्रोल तौबा ngamgadauba मानदे हाइरमी तंजा अदुदा स्पाइडर 3 ना हाइरमी यूनिवर्स असिदा लैबा मी खुदिंगमकना पीटर पाकर असी स्पाइडरमैन नी हाइबसी काउहनबा यागद्रा हाइना हंगलमी मतम मदुदा यागनी अदुबु आइसु यावना कनामतना नंगबु मसक खंगबा ngamloi हाइना डॉक्टर स्ट्रेंज ना स्पाइडर 3 दा हाइरमी अदुबु स्पाइडर 3 ना हौजिक मसी नत्तना लंबी अमत्ता लैत्रे हाइरमी स्पाइडर 3 ना हाइबा वा अदु इंदुना डॉक्टर स्ट्रेंज ना स्पेल अदु तौरमी स्पेल असी हेक मपुंग फाबगा अतोप यूनिवर्स तगी लाकपा स्पाइडर 1 अमदी 2 ऑसबॉर्न सैंडमैन इलेक्ट्रो लीजर्ड अमदी ऑक्टोवियस लोइना मांगखिरमी हाइबदी हौजिक मखोइगी यूनिवर्स ता लोइना हनखिरमी मतम खरा लैरगा पीटर ना एमजे अमदी नेट पु उनबा एमजे ना थबक तौबा कैफे अदुदा लाक्लमी अदुबु एमजे ना पीटर बु मसक खंगलमदे मखा तारकपदा पीटर महाकी आंटी की मोंगफमदा लाक्लमी मतम मदुदा हैप्पी थेंगनरमी अदुबु हैप्पी नसु पीटर बु मसक खंगलमदे हाइबदी हौजिक यूनिवर्स असिदा लैबा मी अमतना स्पाइडरमैन असि पीटर पाकरनी हाइबा मसक कनामतना खंगद्रे ताकपनी हौजिक पीटर अनौबा युम अमदा होंगलक्लमी यामना नॉर्मल ओइबा पुंसी अमा हिंगनबा होनरमी लोइनना सिटी असिगी अकोइबदा थोकपा क्राइम सिंगु कंट्रोल तौनबा होनबदा मतेंग पांगलमी फिल्म असिगी अरोइबदा हाइनिंगलिबा उनिंगलिबा असेंगबा स्पाइडरमैन अमागी मीनिंग दी विथ ग्रेट पावर कम्स ग्रेट रेस्पॉन्सिबिलिटी हाइबनी पोस्ट क्रेडिट सीन एक्सप्लेन तौद्रिंगै की ममांगदा फिल्म असिदा यावबा डायरेक्टरना अखोइदा उट्पा पांबा मल्टीवर्स की कंसेप्ट खरा थमजरमगे अतोप डायमेंशन हाइबदी यूनिवर्स अमदा लैबा कनागुंबा अमगी कॉपी सिंग असी सक माननी हाइब लैते अमदी जेंडर मानगनी हाइबसु लैते अदुबु थमोइदी मानगनी हाइना उल्ली खुदम ओइना हाइरबदा स्पाइडर 1 2 अमदी 3 तोंगान तोंगान द डायमेंशन द लैरबसु मकोइ मसेन अमगा मसक मानदे अदुबु मकोइगी थमोइदी मानै स्पाइडर 1 मूवी द सैंडमैन ना अंकल बेन बु नोंमैना कापतुना हातकी अदुबु स्पाइडर 1 ना महाकपु हातपीखी दे ngakpiki
चप मानना अमेजिंग स्पाइडरमैन द स्पाइडर 2 ना मागे अंकल बेन हाथखिबा अदुसु ngakpikhi aroibada spider no way home movie da spider 3 gi auntie mary goblin na hat khrabasu aroibada spider 3 na goblin hat pagi khudong saba phanglabasu mahakpu hatpi khite mahakpu ngakpi raga mahaki universe ta halanki loina na spider 1 amadi 2 makoi ani bu guide tawriba si nupa ama oiri haibadi uncle ben oi adubu no way home dadi nupi oiri haibadi auntie mary oiri mafam asidasu makoigi thamoi chap manari siramdai mikup yowra phawba yeknababu ngakpiba ngamki masi film asi yengluraba tungda aigi oiba mod viewer mayam da phongdokjabani mayam gi mod kari leibage haiba comment section da haibiramu aina film asi gi horapa matamda kariguma spider-man movie asi gyan tage natraga multiverse ki concept asi bu phajana gyan tage hairabadi what if amadi loki gi series yengbiyu haikiba asi film asi gi loisilakpada koina uba phangi haibadi the spider-man amadi the amazing spider-man gi villain sing asi hojik leiba spider-man no way home haiba movie asi da makoi bu normal mi ama ohelaba matungda universe amada thaki haibadi makoi gi universe ta halanki adubu makoina hojik makoigi universe ta aphaba mi ama oirbanina makoina phattaba thabak makoigi universe ta tawraroi aduna takpadi makoigi universe ta kari ahongba create amasu tawramba yai matang asida aikoina exactly what if ki concept asi film asida hapsin ba uba phangli tasengbadi what if ki episode ani di aina explain tawraga film asida channel asida upload tawjagrabani makhata na upload tawgadaba du khudung chadaba khara leibadagi tawkhidabani adu viewer mayamna what if ki makhata ba series sing adu explain tawduna amu haphaningba pamlabadi comment section da haibiramu ai soidana hotnajage hauji post credit scene gi matang da explain tawjaramge post credit scene asi film asida ani uli ahanba post credit scene dana venom haibadi ADAC bar amada famduna bartender amaga wari saduna leiba aikoina uri matam masida AD na Spider-Man, Hulk, Thanos amadi Iron Man gi matang da bartender aduga wari sanarami bartender su makoi gi matang da makoi asi superhero ni haina paukhom pirami matam aduda AD na adu erabadi aisu New York chatlaga Spider-Man ga amukta unadaba yadi haina hairami tanja aduda khanghaudana AD mafam adudagi mangkhirami marandi Doctor Strange na tawkhiba spell adugi matung ina AD mafam adudagi mangkhibani haibadi masida ikoina uba yariba asi atainate venom asi atopa universe amadagi lakpa maramna aroibada Doctor Strange na perform tawbe spell adugi matung ina mahaksu mahaki universe ta hankibani adubu mahangna mahaki universe ta handringegi mamangda venom dagi symbiote machet ama bar counter aduda taaduna lehawi haiba symbiote machet ama bar counter amada taaduna lehawba sidagi aikoina kariguma khara khangba ngami madudi lakadawriba Spider-Man gi movie da venom asi yawrakpagi khudong chaba si chauna leiri adubu aikoina haukiba venom gi movie yengba matamda venom 1 amadi 2 recently haidi mamang chahi khara da release tawkibani matam maduda venom asi superhero amani haina director na utli adubu tasengba comics ki wari amadi mamangda haukiba Spider-Man movie gi matungina venom asi villain amani haina projection pi khrabani aduna matang asida Marvel na AD haibadi venom asibu lokthok makha tarakpa lakadawriba venom asi superhero amagumna utpa pamdabagi mawong kharasu aikoina uba phangi haibadi haukiba Spider-Man gi movie da yawkiba phattaba venom alien adu film asi da ju amukka hanna nauna uhanbagi mawongda lakadawri haibadi hojik film asi pura concept asi multiverse da laklabanina atopa universe da already venom ga Spider-Man ga fight tawkiba adu hojik leiriba universe asi da ju venom ga Spider-Man ga future da fight tawhanbagi concept ama director na projection piba pamli aduga aroiba post credit scene asina atei karisunate Doctor Strange ki lakadawriba Doctor Strange movie ki series haibadi makha taba part oigadawri haibadi masida uliba si trailer amani trailer asida aikoina thoiropa ubadi phangde adubu masi yamna chawba concept ama oigadawri haibadi trailer ama oibanina movie magi matangda wangangba mathau tari aduna masi makha tana research tawraba matungda masigi oiba Doctor Strange ki oiba trailer hojik uliba post credit sing amadi tungdor kadaba Doctor Strange ki movie gi trailer lakpa matamda ningthi jana explain tawnaba research tawraba matungda explain tawnaba honajage maramdi hojik ki oina ai athuba matamda Spider-Man asi upload tawraba matungda amuk Pushpa upload tawgadawa leiba maramna aina madugi explain
amadi research tawduna lairabadi matam khara soidana changlagani aduna mayam warobiganu ai mathang soidana trailer amada masibu purakna hona jage aroi boina athuba matamda nongnini gi manung asida Pushpa movie explain tawduna upload tawna hona jage mayamna channel asibu like share amadi subscribe tawduna channel asibu support tawbiramu